Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Manipur COVID-19 dagi naba pharakpagi chang sada marputra nithoi dasmik anishino yaure naba phakiba apunba masing lising marputra nipan sanipan humphutare sukre humphutara manga suba ningtam numit kamari lenana Rashtrapati Ramnath Kovind na ngasi numidang pung 3 zatigi miyamda wa ngangani Lebagasigi oina hauzik phawbada COVID ki vaccine koti 52 lakh humphuma to hena kapkre amasung Pradhan Mantri na hairi matam helaba gari ariba gari sing bagyani oiba mawongda loishin ba haibasi sakhwat lambida sing thania oiba khongthang amani सरकार की फैसिलिटी सिंगदा सही तरह निपानी मथक की मियोई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेवाक्सिन बथुंगदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदी अतै मियोई सिंगना वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लैरिबना मियामना सेक्शन बवाटपगी थवोंग सिंग तोकपिदुना यारिबा मखै युमदगी चथोक्तना लैबियु तंगाई फदना चथोकलबदी फेस मास्क उपियु फुट 3 की सोशल डिस्टेंसिंग थंबियु माइमित अमदी खुदसा तोइना हामदोक्तुना तरुतनाना थंबियु कोविड का मरी लेंदबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 1800345381 नि हौजिक मपुंगोइबा पाउ Manipur COVID-19 dagi naba pharakpagi changsada marputra nithoi dasmik anishino yaure hauzik phawbada naba phakiba apunba masing lising marputra nipan sanipan humphutare sukhre rajigi COVID-19 command control room na ngarang thokiba chirol amada hai haukiba pungkun marida miyoi changa kunithoi nauno COVID-19 positive oiki miyoi nipan lekhide positive oibagi changsada 12.8 Positive oigibasing adugi manungda Imphal West dagi sama marfumari Imphal East dagi sama nifumanga Bishnupur dagi humputra amasung Churachandpur dagi kunthranitho yauri laikhidraba miyoi sing aduna Bishnupur dagi mari Churachandpur Imphal West Kakching amasung Ukhrul dagi miyoi ammamni Rajya sida hauzik COVID ki apunba case lakama lising tarechani kunmapan sure laiset astigi laikhidaba migi masingna lisingama chatruk marfutra mathoi yaure hauzik COVID ki active case lising taruk chatruk humbutra mathoi lairi rajya sigi oina COVID vaccine kap ki apunba masing laktra mari lising kunthra manga chahum kun sure ngarang khaktada miyoi lising mari chama marfutra mathoi COVID vaccine kap ki Assam Vidhan Sabha nangarang Cattle Reservation Bill lising ani kunmathoi pass tawkhare bill asigi maroiba pandamdi narol da san hatpa masung rajya sigi mafam kayada san putok pusin tawat thingnana bani bill adu sabada putokladuna Mukhyamantri Himanta Biswa Sarma na hai bill asina mafam amadagi mafam amada san putok pusin tawbada ayaba yauduna puba yaroi amasung masina san hatuna karwar tawbusingda athingba thamlagani Plastic Waste Management Amendment Bill lising ani kunmathoi Sana handuna lising ani kunithoi dagi plastic sizinaba thingnaba kendrigi sarkarna hukum thokre plastic sizinabana mahusagi phibamda kahelakpa asina achauba singnaba ama oiri mathang chahigi July amadagi plastic saba puthok pusin tawba masung yonmana chingbagi athingba leiragani mathang thadagi plastic bag singi athaba micron humbutra yaudrabadi yonba thinglagani hairi humputra manga suba ningtam numit ka mari leinana Rashtrapati Ramnath Kovind na ngasi numidang pung 3 zatigi miyamda wa ngangani tharumasi Akaswani amasung Doordarshan na live oina sandokani Hindi londa Rashtrapati na mahaki warol pigani madugi tungda Ingrazida amukhana wa ngangani Laibagasigi humputara manga suba ningtam numit ka mari lainana pangthokliba Azadi ka Amrit Mahotsav ka thorumgi saruk amu oina ngaksel mantri Rajnath Singh na thorum kaya hagdokadori thorumasiga mari lainana Ngaksel Mantraloy amasung Armed Forces na thorum kaya sili thorum sing adugi manungda tongan mamapam humutara mangada lebagasigi machu ohumgi firal paihanba amasung lanmigi expedition kaya su pangthokani maragasida Tourism Mantraloy na Association of Indian Universities ka khusamna duna ngasi nungthil pungama makhaidagi mathang manaw 9 episode 12 gi thorum sing hagdokadori masi ningtam numit ka mari lena pangthokadabani Youth Affairs amasung Sports Mantri Anurag Thakur na ngayang
Nai Delhi gi Major Dhyanchand Stadium da lebak sin bethungna pangthokpa Fit India Freedom Run haudokhre. Humputra manga suba ningtam numit kamari lenana lebagi konung Delhi da Delhi Police na pak sana security ki sexual thorang kaya lokhatle. Pradhan Mantri Narendra Modi na lebaki miyam da wangang gadoriba Lal Kila gi akoibada akhanaba thorang kaya lokhatle. Lal Kila ji changpham singda chatok sashin tawbada athingba leiragani. Delhi Traffic Police na hayang ayuk pung 3 dagi pung 10 phawba Lal Kila gi akoibada chatok sashin tawbada athingba thamle. Tabiriba pawasi Akashwani Imphal dagi ni. Sarkar na hairi Lebaga sigi Rajya amasung Union Territory singda hauzik phawbadu COVID ki vaccine dose koti 85 hena pikhre. Haksel Mantraloy na hai Rajya Union Territory amasung private hospital singda hauzik vaccine koti ani lak marfuni thoi leiri. Masigi mathakta vaccine lak 58,000 makha tana pinana bu honari. Maragasida Lebaga sigi oina hauzik phawbada COVID ki vaccine koti 52,00,000 hena kapkhre. Haukiba pung 2 da Miyoi lak humpu lising marfu henbada COVID ki vaccine kapki. Mantraloy gi pauna hai haiba matamasta miyoi lising 35 hena leina asna nabadi fakhalaki. Naba pagalakpugi changsada marfu 13.5 da leiri. Haukiba pung 2 da lebagasida COVID ki anauba case lising 39 hena thengnaki. Positive oibagi changsada 2.5 ni. Hauzik active case lak ahum lising marfu 3,763 leiri. Bharat Biotech na puthokpa naton da hapkadaba COVID vaccine gi ahanba clinical trial loiduna anishuba amasung ahum suba trial sing mathang chathanaba ayaba pire. Biotechnology Department hai ahanba trial adu Saitara Nipan dagi humpu phawgi marakta laiba miyoi singda chathakibani. Maduda kariguma makhalgi khudongthiba amata thokibagi pau leite. National Automobile Scrappage Policy amasung Investor Summit Pradhan Mantri Narendra Modi na video conferencing ki khuthangda Gujarat ki Gandhinagar da ngarang hawdokre. Hawdopugi tharomda wangangbada Sri Modi na hai matam helaba ariba gari sing baigyanik oiba mawongda loisinaba thausilama puthokpa asi leibak asi chakhutpagi lambida singthaningai oiba khongthang amani. Masina leibak asigi automobile industry da anoba saglonma purakpaga loinana leibak asigi economy fagathanbada mateng panglagani. Mangna hai Lebagasida gari chinbagi chang hantahanba amasung ising nungchit mosinbagi chang hantahannabu honoriba matam asida thausilasina kanaba kaya piragani. Mangna hai anoba thausilasina lupa koti lising 10 rongi senpham thada handuna miyoi lising kayada thabak pibagi khudong chaba hengat halagani. Thormaduda wangangbada Kendragi Road Transport and Highways Mantri Nitin Gadkari na anoba scrappage policy asigidamak Pradhan Mantri bu thagatpa phongdokhi. Uttar Pradesh ki jila 12 da ising isawi awaba mayoknari maroiba turel singdagi pathorokpa isingna jila sing asigi mafam kayada ising thumjinkhre. Kendra gi Minority Affairs Mantri Mukhtar Abbas Naqvi na Prayagraj jila da ngarang chatuna isauna solaba mafam sing yengsinkhre. Sri Naqvi na hai Kendra Sarkar na Uttar Pradesh da hauzik oiriba isawi phibam asi thengnabada mateng pangnabagi sem sari. Mangna hai isawi phibam asi Pradhan Mantri Narendra Modi masamaknasu monitor tawduna yingsinbagi thabak chathari. Ising thumjinkraba khungang kayada miyoi lak lising yankhai hena isawgi awaba mayoknari mafam kayada relief camp kaya hangdoktuna awaba taraba miyambu tengbang pibagi thabak chathari. Loisilakpada COVID-19 dagi ngakthoknaba face mask uppa futtaruk lamnana laiba khutsa amadi maimi taru tanana thamba haiba achamba thong ahum asi ngangna chatpinaba amukhana ningsingjari. Aroibada maroiba pau amuk. Manipur da COVID-19 dagi naba pharakpagi chang sada marfutra nithoi dasmik anisino yaure. Naba fakiba apunba masing lising marfutra nipan chanipan humputare sukre. Humputra manga suba ningtam numit kamari lenana Rashtrapati Ramnath Kovind na ngasi nimidang pung 3 jati gi miyamda wangangani. Leibagasigi oina hauzik phawbada COVID ki vaccine koti 52,00,000 humpumato hena kapkhre amasung Pradhan Mantri na hairi matam helaba ariba gari sing baigyanik oiba mawongda loisinba haibasi saukhat lambida singthania oiba khongthang amani pauloi jare.